पाव पीजरे नमदुना मणिपुर मर्डर एग्रीमेंट ब्रेक नुमित कुनुसिंगना नेशनल डिपेंडेंस डे थौरम पांथोखरे lamyanba hizam irawatna saklon kaya lawduna ni tambak nai ama sangatnaba honaramba bu ningsingduna thoram pangthokre दयापति सेंजमना हौजिक नुंगसुगी पोनी टीवी न्यूज अपडेट पिजरे मणिपुर की निंगथौ महाराज बोधचंद्र बु नमदुना मणिपुर मर्जर एग्रीमेंट इंग्लिशिंग अमगा चमापन निफुमापन खुदियक पिहनखिबा नुमित नेशनल डिपेंडेंस डे हाइना कोलिशन फॉर इंडिजिनस राइट्स कैंपेन मणिपुरना हौखिबा चही खरा असिदगी लैबाक मियामगा लोइनना पांथोक्तुना लाकपगुम ngasisu kwa kaithel laiba apunba imagi mahairoi singpangluk ke loisangna पांथोखरे थौरम अदुदा सरकारगी प्रेसिडेंट सोमरेंद्र थोकचोम वासुदेव के प्रेसिडेंट आर.के. थराक्सना अमजू की प्रेसिडेंट वांगखेमचा समजाई हेरिकोन की प्रेसिडेंट लोंगजम रतन एल.के.के.एल. की प्रेसिडेंट पुयाम जोइना सरुयाखे थौरम अदुगा मरी लैनना एल.के.के.एल. की प्रेसिडेंट पुयाम जोइना मतम अमदा इपा इपू सिंगना फुंगा वारी लिरंबा अमदे नाउसुम इसै सकलंबा अदु नैनदुना चौखटनबा होटनबगी महत्ता लमदम असिगी यूनिवर्सिटी की ओजा सिंगना मितोमना इबा वारी सिंग नैनदुना मणिपुर की पुवारी असी लाना चटखिनबा ओइना हाइना फोंदोखे महांगना मखा तारदुना लमदम असिगी ओइबा पोथोक पुथोक्तुना हिंबगी महत्ता मितोपना पुथोकपा पोट सिंग चारगी हिंबगी वाखलोंदा थबक सुनिंगदबा खुनाई अमा ओइरकपदगी बन ब्लॉकेट तौरकपा मतमदा अवाबा कया मायोकनरिबा असी थेंगनदनबा अहिंग नुंथल खाक्तना हिंगननबगी लानफमदा खोंजंग चंगसिनबा मथौ ताई हाइनासु फोंदोखे यूनिवर्सिटी ओजासिन कया नसिदी इतिहास से नसिदी थैनबला नगा मितोमना इरकपा वारी सिंगदा सेराम तुराम मिसलगा होगी इतिहास से सेराम तुराम सखिबला नगा ओइबदुंबा अकोय खुनाय म ओरे मरबदना कोई हसिक तारिबसे अकोय मांगदा तारिबसे इथनिक्स प्रॉब्लम with our identity crisis अकोय हसिक लैबो पोसिंसी अकोय ओइबा मसी इंडिया की निखा तबतुंगतुंगा पृथ्वीगी लेबासिंग ख्वाई पार्लियामेंट पास तौर मिसिंग हनबगी अदुंबा लौगिबो प्रोजेक्ट अमसिदी अकोय मिसिंग खितन नाइबा मणिपुर सिदा सिदी अकोय मेति खुनाय सिदा मसिदी मदु एप्लीकेशन तौरे अकोय खुनाय से नो की अकोय मिसिंग हनबगी अकोय रिप्रोडक्शन नाइबा पोसिंग से अकोय मसिदी अकोय यामने हन मिसिंग से हनदरे पोपिंग मसिंग से वाले अदुगा अकोय हजिक सिदा अकोय ओइबा प्रोडक्शन अकोय ओइबा पोथोक पोथोक अकोय पोट असिंगसी डायरेक्टली मितोकी पोथोक सिंजिना अकोय सागे हिंबुई वाखलसिदा अकोय थब सुनिंग दब नोनिंग दबगी कैप्टिव मार्केट अकोय इकोनॉमी इस्दा अकोय कैप्टिव ओइरबा lamyanba irawat ningsing thoram observation committee lintok amade protection and preservation committee lamyanba irawat ningsing thoram ani na khusamnaduna singjamai community hall da lamyanba irawat ningsing thoram ga mari lainana furup singi mari amasong manipur gi tunglamchat haiba thimda thoram ama pangthokre maning tamna panjaramba manipur bu british ke loilam makhada minai naithangge mideng amada odpi naibibagi chaitheng chatlamba lichat sajat kayada lamyanba hizam irawatna मनिंग तंबा खुनाई अमा ओइनबगी दमक तोंगान तोंगान बा सकलोन कया लौदुना होनारंबा अदुबो इकाई खुमनबा उत्पो ओइना ngasiगी थौरम असे पांगथोकपनि हाइना लमयानबा इरावत निंगसिंग थौरम ऑब्जर्वेशन कमिटी लिंटोके कन्वेनर कोंथौजम थोइबा मैजैना फोंदोखरे थौरम अदुदा प्रोटेक्शन एंड प्रिजर्वेशन कमिटी मणिपुर पीपीसीएम की कन्वेनर माइबम विजयसोर लमयानबा इरावत निंगसिंग थौरम ऑब्जर्वेशन कमिटी लिंटोके कन्वेनर कोंथौजम थोइबा मैजै लिंटोके को कन्वेनर केट गोपेन लोवांग इंडिजिनस पीपल्स फोरम मणिपुर के प्रेसिडेंट असंग कसार कोमरेम यूनियन मणिपुर के प्रेसिडेंट अमांग सरतो सगांग अमदी मैपाक निंथौ कमिटी की को कन्वेनर अलहाज अरसद बसैमयुमना थौरम की अथैबा मिथुंगलेन ओइना सरुक याखे थौरम अदुगा मरी लेनना कोंथौजम थोइबना मखा तारदुना हाई मणिपुर की लैरिबा तोंगान तोंगान बा फुरुप सिंगबु जगोय इसै साना खोटनाबदा सकलोन कया लौदुना अमत ओइबगी वाखलोंदा इरैपाकपो कन्ननबा हिजम इराबोना होनखे
इराबोट की अमता ओइबगी वाखलोन असे अखोइना हौरकलिबा मियोइसिंगना अपुनबा मणिपुर अमा ओइनबगीदमक होनामिनबा तंगाई फदबरा खले मागी ओइबा वाखलदा चटनबा होनरिबा असिना नुंगाई याइफबा पुंसिरोल अमा ओइरकनी हाइबदी थाजदे चाउखटबा मालेमगी थाकता पुरकनबा होनबदा मयामना वाखल तामिनरसी हाइनसु फोंदोखे खुंदामिनरिबा तोंगान तोंगानबा फुरुपसिंगना मागी आइगे हाइबा वाखल मियेंगदा चलगा मणिपुर सि मचेत मचेत ताना थुगाइरगा चाउखटपा ngamdana namthadana thambagi adugumba saktam ama uribase adugumba irabona manaba khunai ama oirkanda manipur gi apunba pangalna akoi manipur gi chaukhatpa nungai ai phoba punsirol ama oigani haiba tambiramba thambiramba wakhal miyeng duda ngasi maksu lamdam jida leriba furup khudi mangna aikoi samanana ning tambagi mahau nungai ai phoba punsirol ama oinabagi damakta koi punjandragadi ngasi malengi oina World Alzheimer's Day gi thoram ama No Dementia No Alzheimer's haiba theme da Bisnupur District ke Bisnupur Public School da pangthokre RIMS ne sponsor tauraga Community Medicine Department RIMS ne sinkiba thoram adu da Professor Brozen Akoijam School ase Principal Sarangthem Diren amade Dr. Modu Mongol Richard CMO Bisnupur na saru yakhe thoram adu ga mari leinana Dr. TH Rina amadi Dr. I Homendo na resource person oina Alzheimer gi maram na wangangkhe thoram adu ga mari leinana ahal singda achamba khudol amam tamkhe Manipur ase ngasidi niraga chaba natana atopa lambi laislaktre haina All Manipur Dalit Development Association AMDDA gi President Dr. TM Rajen ayangbana phongdokre wafam masi ngase mau karongda pangdokhiba AMDDA gi ngakpigani Senapati Branch Office hangdokpagi thoram amada phongdokhibane thoram aduda AMDDA gi Chief Controller and Ibo Chauba Advisor Moirangthem Sarojini Leima NPO Senapati gi President RK Solomon Ero Senapati District Village Chief Association ki President Haid Silas Jo Amadi AMDDA ki District President Singsusar Yakhe Mahak na makha taraduna Manipurda Dalit Laibra Laitabra Haina Maikei Kyadagi Wahang Hangle Political Luchingba Singnafau Manipurda Dalit Laite Hairapasi Laibak Thibane Tasengna Manipurda Ka Hena Waraba Laita Laira Kaya Laide Senapati District ki Lairaba Imung Chamangagi Yum Sabigadabane Political Luchingba Singna Wakal Tabiduna Lairaba Singi Chakthong Matam Chana Fanghanbiyo Haibasi AMDDA gi Kholauni Haina Phongdokhe Mamangaidagi Aikoi Pothokna Aikoi Hingba Ngamjarami Adubo Haujikti Bihar UP Punjab tagi Superfine Niraga Aikoi Hingle Manipur gi Cheng Mapanda Thadokpagi Khongthang Yaningdabadagi Nupi Langi Ihau Hokibagi Puwari ngasi elected members singna Kaufam Thokte ngasi lamdam sida chanabagi ahum suba lan lakle chanaba leitrabadi aikoi karamna hingani lau uraga sura nomlaga chariba lamdam asigi miyam ngasi de double cropping di lairadana matam chana amuktang lau lokpa fawba ngamsilaktre masimang na Manipur asi niraga chabagi thakta asum kumtharakle masi pumnamak dalitna kokhangadabani dalit ki pandamdi lau uhanba lairik tamhanba fangjadraba singi school lingkhatpa hospital lingkhatpa ising matam chana piba lairaba singda hingnabagi damak loan piba dalit ki marakta matik chaba sing lengakna thabak pigadabani haibasini I don't car to Muna Tongbay, Aduidi, Atopa States, India Zingi, Adi Pitipi, Africa, Lediva, Atopa Jati, Kiam, Lesidadi, Maling Taki, Hingna Kalapada, Makoi, country, Duna, Dali Kidamuta Karito, Gates, Habido, Kui, Tuchi, Nasi, Laura Kansida, I koi, China Pati, the Lediva, Paraja, it's in Naukina, I could Karito, like do you know. Koi Tumina Levitabra. ngasi thoka da balandi chana ba phangdaba chakhau lerataba hingbagi mami leratraba adugi lani Hayengdagi hoduna tha asigi tang 19 fauba Andaman and Nicobar Island da leiba Mount Manipurda pangdokadaba adungai loi thakraba athobu singi ningsing thoram Englishingani 19 da malem gi thakte lemjaningai oiba manapi na bakhalakpada tongan ba hiram singda mathau ningthina tawriba sing khangatlakpada Manipurdagi khunai gi yaifa tharang tawriba ningthau khongjam Sanatomba Yumnam Ramesh Ngangbam Herozit S Hem Maitei Sinam Khuman apamba singni haina Dalit Sahitya Academy Manipurna thadorokpa cherol amana phongdorakle cherol asina makha taraduna mioi taraga tarungna saba khongbu oiba athauba singda haikat laikat tambata natana saiding saidinaba hailei thaba Mount Manipur gi sengbat sagat libada Tengwang lamba yaifa tharang taurambana chingba tharum kaya su yawi haina pali matang sa break amlamina se
DS Enterprises Kaishamthong na organize tawba mga suba langbal kaikil lakadol ba September gi tang taraga tagi October gi tang taraga ni toy pawba palace compound na leiba apta kangjebung da pangthok sargani Langbal kaikil asida Manipur da leiriba full khudingmakki cultural item amadi store sing thongbigani Mangarak suba Langbal kaikil asida National amadi international gi oiba store chama hena saruk yagadori Nipal tamgana pangthokpa festival amani festival asida gambling item amati yawjaroi handloom handicraft amadi disabled singi oina Soul 20 khudong tawa thamjai tongan musical event rock show Manipuri matam isai loinana with the star dance competition amadi fashion event kaya su Langbal kaikil ubo khongbigani Please come and enjoy at Langbal kaikil Please come and enjoy at Langbal kaikil Breaking matungda mayam taram okchari makata pau pisari ni kaya bun okhalamba saknai raba chain of comedian Raju Sivasta ngasi ayok pung taraga minute kulom tetpada lekidre jahi yangkai nipan churba Raju Sivasta mamang thagi tang tarada heart attack torokpadagi Delhi gi AIMS pukhutuna laikatna rakhibani AIMS ki doctor singna mahakpo kannaba numit nifuni hena honoraba fawba gyan lakpa ngamkhide amade heart attack na maram oiraga brain sokpadagi mahaki hakchang gi fibam hena sokselaki haike Laikidaba Raju Sivasta asigi loinabi sikha amadi mahaki macha ane antara amadi ayusman lehawri Tripura gi Brew Resettlement Agreement chana hanaba Union Home Minister Amit Sahana yangsinkre Tripura gi Chief Minister Dr. Manik Sahana resettlement process asigi maru oiba posting Union Home Minister kangan kre Tripura gi Chief Minister amadi Chief Secretary Warul Taraba matungda Sahana Central Government agi darkar taba mateng pumnamok piragani haina phongthokpaga loinana project asigi deadline sangdoknaba ayaba pikre Bruce resettlement ase Englishingani kunithoi da loigadabani adubo tongan ba problem kaya ama lakpana maram oiraga matam chana lotion bangam kidabani haide resettlement asigi manung chana Brew migrants lising kuntraga tare chamga kuntraga humda eligible oide haide Mizoram da lakliba December thadagi prepaid power smart meters haptuna atai state singdona center revamped distribution sector scheme Mizoram da su chalaiba horagani haide official amagi matung ina Mizoram da hojek postpaid power meters sing prepaid smart meter na mahut sinanaba Mizoram power and electricity department na thabak hokre haide masiga mari leinana center dagi kor chamuga humfutaragi senthang prepaid smart meter pananaba kaithokre amadi December dagi chatnaba horagani haide Department singna consumer singda makoi gi laidiba due sing thidokna bakangan kre Union Health Ministry gi datagi matung ina India da haukiba pungkunmari asida nauna COVID-19 positive oiba miyoi lising mari chamanga tara thengna kre miyoi lising manga chatruka nifuna laina asagi fagat ki amade miyoi kuntra humdoina lekhidre masiga tharaga hojik fawada laichat asina maram oiraga lekhidaba migi masing puna lakh manga lising kunipan chamri sumna ahum oikibaga loinana Hojik India da COVID na naduna leiba migi masing na lising nifuga taro chaniga taraga taro oide positivity rate na chada ama dasmik ahum oike amasong fagatpagi chang na chada marifutara nipan dasmik taret ama oike Health Ministry gi matung ina hojik fawda laina asagi ngaktok na ba leibak asigi oina crore chaniga taraga taro hena COVID vaccine kapthok haide Laichat asina laikhidraba miyoi kuntra gumdai ase Kerala dagi miyoi taraga mapan Rajasthan dagi miyoi ahum Maharashtra amadi Karnataka dagi miyoi ani amasong Chhattisgarh, Delhi, Jammu Kashmir, Pondicherry, Punjab, Uttar Pradesh, amadi West Bengal dagi miyoi amami haide. Aroibada maripa umuna pizare. Namduda Manipur Mother Agriculture Champions Community Duna National Independence Day for Pangkate. Lamyan by Hizam Irabot na Salon kaya Lognan yung tambak na ang masang panabaho na lang mo pinigin na sa Pangkate. Amadi India da haukiba pungkun marida nang na COVID-19 positive o dinyoy lising marid sa mga tarating na crazy rate yung sagong na nalagigre.
Matang is the Nungtil Pony TV News of the Lashon Jare, meeting Tabi Puno, Amukana Krumjari.